ꯑꯗꯨꯗ꯭ꯔꯦ ꯑꯃꯨꯛ ꯆꯥꯔꯁꯤ ꯃꯁꯤꯗꯤ ꯑꯣꯛ ꯆꯥꯒꯦꯅ ꯇꯧꯕꯅꯦ ꯑꯣꯛꯁꯦ ꯂꯝꯃꯣꯛ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯂꯝꯃꯣꯛꯁꯦ ꯂꯨꯄꯥ 550ꯅꯦꯅ ꯍꯥꯏ नॉर्मल मतलब लमोक केजी अमा मखाई लौरगे मीडियम पे कट कीजिए नेपाल असम में मणिपुर ऐसे तो वो कट नहीं करना है इसे लंबा लंबा चाहिए मुझे लंबा डालो अनी केजी अमा मखाई डाल ये गट्टी हो गया कुकर में डालो सब ngaंगे का लंबी जन नहीं मैम ngasi ngasai lerak pa lamok to na toksala si potsu khara sembol loisala normal gi ok lai chappada lamok lai rambadagi lamok ai loksala ke jiama makhai di loksala khara mana hangam ga thong je hang de ne mete atak masa ngangi thang rumai ngangi Ada orang sari, red meat original sih. Amas, koi ok tu gadi, kena ini masak pot gadi. Nah, ada wajan. Kan dikan dong male masih. Ada orang sari. अभी सा हफ्सा लगे सा से तुम फंस जाए तो इन्हें फंग बदले तब नहीं से मोइशी लमोक से तांग तांग ना कर फंग वो नहीं ना थुम खरगा मरु मरांग खरगा हप्सल लगे तो थुम खरगा हप्सल है दगे मरु मरांग मुखरा हप्सल लगे मनम नुंसीब खरा थादोक्तरदि चला दगे ब्लैक पेपर जो खरा हप्चला दगे मेथी जो खरा हप्चला जीरा से पाउडर लैदि लैबने दु खंद्रे हौजे अमु जीरा तक्तबसे अमु खरा हप्चले दुगा चनम अहिंग खरागा खाई सा लगे लोगो सोई चला गया सनम जे तखाय के कर टॉल सिंगिलो मापसले तखाय करेगा अनि से चमाने कल्ली है
ginger garlic paste ꯇꯥꯔꯦ ꯍꯧꯖꯤꯛ ꯁꯣꯏꯈꯤꯕ ꯇꯤꯜꯍꯧ ꯆꯅꯝꯁꯤꯡ ꯂꯩꯔꯦ ꯑꯗꯨꯗꯤ ꯍꯥꯞꯆꯟꯅꯕ ꯇꯧꯔꯒꯦ ꯑꯃꯨꯛꯇ ꯑꯗꯨꯃꯛ ꯑꯣꯟꯒꯦ ꯐꯖꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯆꯜꯂꯒꯦ ꯁꯥꯁꯦ ꯃꯅꯝ ꯈꯔ ꯂꯩꯗꯧ ꯃꯥꯜꯂꯤꯅꯦ ꯃꯅꯝꯗꯤ ꯐꯖꯅ ꯆꯥꯏꯔꯦꯕ ꯑꯗꯩ ꯃꯣꯔꯣꯛꯁꯦ ꯆꯥꯕ ꯌꯥꯅꯕ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯍꯥꯞꯄꯒꯦ ꯄꯥꯎꯗꯔ ꯑꯅꯤ ꯍꯥꯞꯆꯜꯂꯒꯦ ꯑꯗꯒꯤ ꯃꯆꯨ ꯍꯥꯞꯆꯜꯂꯒꯦ ꯑꯩꯈꯣꯏꯗꯤ ꯃꯆꯨ ꯈꯔ ꯐꯖꯗ꯭ꯔꯗꯤ ꯆꯥꯕꯁꯦ ꯑꯗꯨꯏꯗꯤ ꯁꯤꯁꯦ ꯀꯥꯝꯊꯣꯛꯑꯕ ꯀꯃꯥꯏꯅ ꯇꯧꯔꯤ ꯁꯤꯅ ꯐꯖꯩꯅꯦ ꯌꯥꯝꯗꯕꯤ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒ ꯀꯥꯝꯃꯝꯃꯒꯦ ꯑꯗꯨꯗꯤ ꯁꯥ ꯃꯔꯣꯏ ꯍꯧꯕ꯭ꯔꯥ ꯄꯥꯟꯕ꯭ꯔꯥ ꯈꯔ ꯌꯦꯡꯉꯨꯒꯤꯒꯦ ꯃꯅꯥ ꯈꯔ ꯃꯅꯥ ꯄꯥꯟꯕ꯭ꯔꯥ ꯈꯔ ꯌꯦꯡꯉꯨꯒꯤꯒꯦ ꯁꯤ ꯍꯥꯡꯇꯣꯛꯑꯒꯦ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯌꯦꯡꯒꯦ ꯁꯥ ꯃꯔꯣꯏꯁꯦ ꯁꯤ ꯈꯤꯇꯪ ꯄꯥꯜꯂꯝꯃꯦ ꯂꯣꯏꯔꯦ ꯁꯧꯍꯜꯂꯒ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯔꯅꯤ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯃꯤꯁꯧ ꯊꯥꯗꯣꯛꯑꯁꯤ ꯅꯪꯒꯤ ꯃꯤꯁꯧ ꯀꯥꯏ ꯅꯪꯒꯤ ꯃꯤꯁꯧ ꯃꯆꯥꯝꯗꯣ ꯅꯝꯕ ꯅꯝꯗꯕ ꯌꯦꯡꯉꯨꯔꯣ ꯅꯪꯒꯤ ꯃꯤꯁꯧꯁꯤ ꯌꯦꯡꯉꯣ ꯂꯝꯃꯣꯛ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯍꯣꯏ ꯁꯑꯣꯝ ꯍꯥꯏꯕ ꯆꯥꯒꯤ ꯈꯔ ꯃꯇꯨꯝ ꯈꯔ ꯂꯧꯊꯣꯛꯎꯔꯒꯦ ꯑꯃꯗꯤ ꯁꯪꯒꯥꯏꯔꯒ ꯍꯥꯞꯆꯜꯂꯒꯦ ꯁꯤꯗꯤ ꯆꯥꯛꯒꯤ ꯆꯥꯐꯝꯁꯤꯗ ꯑꯩꯅ ꯆꯥꯊꯒꯦ ꯉꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧ ꯌꯦꯡꯉꯁꯤ ꯌꯥꯝꯅ ꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯅꯩꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯣꯛꯅ ꯆꯠꯄꯗ ꯂꯝꯃꯣꯛ ꯊꯦꯡꯅꯕ ꯂꯝꯃꯣꯛ ꯂꯩꯔ ꯁꯤꯒꯤ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇ ꯌꯦꯡꯁꯤꯔ ꯈꯔ ꯑꯗꯨꯝ ꯌꯥꯝ ꯂꯧꯁꯤꯜꯂꯛꯄꯅꯦ ꯀꯦꯖꯤ ꯑꯃ ꯃꯈꯥꯏ ꯐꯖꯔꯦ ꯑꯗꯨꯝ ꯄꯤꯁ ꯐꯖꯔꯦ ꯄꯤꯁ ꯐꯖꯔꯕꯅꯦ ꯈꯔ ꯆꯞꯁꯟꯒꯦ ꯀꯃꯥꯏꯅ ꯇꯧ ꯌꯦꯡꯒꯦ ꯃꯍꯥꯎ ꯌꯥꯝ ꯆꯥꯐꯝꯅꯤ ꯃꯥ ꯆꯥꯕꯁꯦ ꯑꯩꯅ ꯋꯥꯏ
mahal tayo. Thank you.